ꯅꯨꯡꯁꯤꯖꯔꯕ ꯄꯨꯝꯅꯃꯛꯄꯨ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯧꯂꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯋꯥꯕ ꯆꯃꯝꯅꯕ ꯆꯔꯥꯡꯅꯕ ꯑꯃꯁꯨꯡ COVID-19ꯒꯤ ꯃꯔꯝꯅ ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯍꯜꯂꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯁꯥꯈꯤ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯅꯤꯡꯉꯤ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯍꯋꯥꯏ ꯖꯍꯥꯖ ꯊꯧꯕ ꯃꯤ ꯀꯌꯥꯒꯤ ꯃꯐꯝꯗ ꯊꯦꯡꯅꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯅ ꯂꯩꯃꯥꯏꯗꯒꯤ ꯑꯇꯤꯌꯥꯗ ꯂꯩꯔꯤꯕ ꯂꯩꯆꯤꯟ ꯐꯥꯎꯗꯨꯅ ꯊꯧꯒꯠꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯍꯋꯥꯏ ꯖꯍꯥꯖ ꯑꯗꯨ ꯃꯥꯏꯀꯩ ꯆꯨꯝꯅ ꯄꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯊꯧꯔꯤꯕ ꯍꯋꯥꯏ ꯖꯍꯥꯖꯇꯣ ꯃꯅꯤꯡ ꯑꯣꯟꯊꯔꯤꯕ꯭ꯔꯥ ꯃꯊꯛꯇ ꯆꯨꯝꯅ ꯑꯣꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯥꯀꯟꯗ ꯆꯦꯞꯄꯒ ꯊꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯆꯃꯝꯅꯕ ꯃꯇꯥꯡ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤ ꯃꯈꯣꯏꯅ ꯍꯋꯥꯏ ꯖꯍꯥꯖ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯥꯏꯀꯩ ꯇꯥꯛꯅꯅꯕ ꯃꯁꯤꯟ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯗꯗꯨꯅ ꯃꯈꯣꯏꯒꯤ ꯆꯃꯝꯅꯕ ꯑꯗꯨꯗ ꯃꯇꯝꯗꯨ ꯄꯤꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯊꯧꯔꯤꯕ ꯍꯋꯥꯏ ꯖꯍꯥꯖ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯄꯣꯈꯥꯏꯗꯨꯅ ꯀꯥꯏꯗꯨꯅ ꯊꯋꯥꯏ ꯀꯌꯥ ꯑꯃꯁꯨ ꯃꯥꯡꯍꯟꯂꯤ ꯑꯗꯨꯕꯨ ꯍꯩꯁꯤꯡꯕ ꯍꯋꯥꯏ ꯖꯍꯥꯖ ꯊꯧꯕ ꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯍꯋꯥꯏ ꯖꯍꯥꯖ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯥꯏꯀꯩ ꯇꯥꯛꯅꯅꯕ ꯃꯁꯤꯟ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥ ꯊꯣꯛꯂꯕꯁꯨ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯕꯁꯨ ꯃꯈꯣꯏꯅ ꯆꯨꯝꯊꯣꯛꯆꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯇꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯕ ꯉꯝꯃꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯤꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯊꯥꯖꯕ ꯑꯗꯣ ꯂꯃꯈꯥꯡꯗ ꯂꯪꯊꯣꯛꯂꯒ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯗꯨꯅ ꯆꯠꯈꯤꯕ ꯀꯌꯥꯅ ꯀꯣꯡꯒꯣꯏꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗꯨꯗ ꯃꯈꯣꯏꯅ ꯍꯪꯖꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯍꯥꯏꯖꯕꯗꯣ ꯇꯥꯕꯤꯗꯦ ꯍꯥꯏꯗꯨꯅ ꯍꯟꯈꯤꯕ ꯀꯣꯡꯒꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯔꯥꯡꯅꯕ ꯆꯤꯡꯅꯕ ꯑꯀꯤꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯀꯌꯥꯅ ꯊꯨꯝꯍꯠꯄ ꯃꯔꯝꯅ ꯃꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯃꯥꯏꯊꯤꯕꯒꯗꯕ ꯑꯃꯁꯨꯡ ꯄꯨꯟꯁꯤꯗ ꯅꯤꯡꯍꯟꯅꯔꯛꯀꯗꯧꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯦꯞ ꯀꯌꯥ ꯑꯃ ꯂꯧꯅꯩ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯁꯥ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ Mark 4:35 41 ꯐꯥꯎꯕꯗ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯅ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯗ ꯇꯝꯕꯤꯈꯤꯕ ꯑꯃꯗꯤ ꯊꯥꯖꯕ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯄꯤꯕꯤꯕ ꯑꯗꯨꯅꯤ ꯃꯗꯨꯗꯤ ꯁꯦꯕꯣꯛꯁꯤꯡꯅ ꯖꯍꯥꯖꯇ ꯍꯤꯅꯥꯎꯗ ꯇꯣꯡꯗꯨꯅ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯒ ꯂꯣꯏꯅꯅ ꯏꯄꯥꯛꯇ ꯊꯧꯔꯛꯈꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯑꯀꯟꯕ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯛꯇꯨꯅ ꯃꯈꯣꯏꯅ ꯑꯋꯥꯕ ꯑꯀꯤꯕꯗ ꯅꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈ꯭ꯔꯤꯁꯇ ꯖꯤꯁꯨ ꯇꯨꯝꯂꯤꯉꯩ ꯑꯗꯨꯗ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯕꯨ ꯍꯧꯗꯣꯛꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯋꯥꯍꯪ ꯇꯧꯔꯛꯈꯤ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯏꯔꯥꯛꯅꯒꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯡꯕꯤꯗꯕ꯭ꯔꯥ ꯈꯟꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯗꯨꯅ ꯈꯨꯗꯛꯇꯨꯗ ꯍꯧꯒꯠꯂꯦ ꯍꯥꯏꯔꯒ ꯁꯥꯃꯨꯡ ꯀꯟꯅ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯇꯧꯈꯤ ꯑꯃꯁꯨꯡ ꯏꯊꯛ ꯀꯟꯅ ꯍꯧꯔꯛꯂꯤꯕ ꯏꯄꯣꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯡꯗꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯇꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯌꯥꯊꯪ ꯑꯗꯨ ꯁꯤꯠꯂꯤꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯍꯧꯔꯛꯂꯤꯕ ꯑꯀꯟꯕ ꯏꯊꯛ ꯏꯄꯣꯝ ꯑꯗꯨꯅ ꯐꯥꯎꯕ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯏꯪꯊꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯇꯧꯔꯛꯈꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯤꯔꯤꯕꯅꯣ ꯅꯈꯣꯏꯒꯤ ꯊꯥꯖꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯅ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯥꯡꯌꯦꯡ ꯃꯌꯥꯝ ꯂꯥꯛꯇꯕ ꯅꯠꯇꯦ ꯁꯦꯕꯣꯛꯁꯤꯡꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯦꯡꯈꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨꯒꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯧꯖꯤꯛꯀꯤ ꯃꯤꯀꯨꯞꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯈ꯭ꯔꯕ ꯊꯥꯖꯕꯗꯣ ꯆꯥꯡ ꯌꯦꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯥꯈꯤꯕꯒꯨꯝꯅ ꯆꯥꯡꯌꯦꯡꯗꯕ ꯊꯥꯖꯕ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯊꯥꯖꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯊꯥꯖꯕꯁꯤꯡ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯑꯅꯥꯕ ꯆꯃꯝꯅꯕ COVID-19ꯒꯤ ꯑꯀꯤꯕ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗꯣ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯁꯦꯝꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯑꯗꯨ ꯄꯤꯕꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯏꯆꯤꯟꯅꯥꯎ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯁꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗꯣ ꯁꯦꯝꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯖꯥ ꯑꯗꯣ ꯄꯤꯔꯤꯕꯅꯤ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯅ
ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤꯗꯧ ꯃꯅꯨꯡꯗ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯗꯨꯅ ꯊꯝꯕꯤꯒꯅꯤ ꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯇꯦꯁꯇꯤꯃꯣꯅꯤ ꯃꯆꯥ ꯑꯃꯈꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯝꯖꯒꯦ ꯃꯗꯨꯗꯤ ꯊꯧꯕꯥꯜ ꯈꯨꯅꯧꯒꯤ ꯄꯥꯁꯇꯔ ꯄꯨꯂꯤꯁꯁꯤꯡꯒꯤ ꯂꯣꯏꯅꯕꯤ ꯏꯃꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯑꯗꯨꯗꯤ ꯃꯥꯅ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯄꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯂꯝꯕꯦꯜꯗ ꯃꯍꯥꯛꯅ ꯒꯥꯔꯤ ꯃꯦꯖꯤꯛ ꯚꯦꯟ ꯑꯉꯥꯡꯕ ꯑꯃ ꯐꯝꯐꯝ ꯑꯅꯤ ꯌꯥꯎꯔꯤ ꯑꯗꯨ ꯈꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯥꯝꯂꯝꯗꯅ ꯀꯟꯅ ꯊꯧꯔ ꯆꯠꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯁ ꯑꯃꯃꯨꯛ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗ ꯃꯈꯣꯏ ꯀꯥꯈꯠꯂꯒ ꯇꯣꯡꯂꯒ ꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝꯗ ꯋꯥꯏꯊꯧ ꯆꯤꯡꯒꯤ ꯒꯣꯂꯥꯏ ꯑꯃꯗ ꯃꯈꯣꯏꯅ ꯉꯁꯥꯏ ꯈꯥꯝꯂꯨꯕ ꯃꯦꯖꯤꯛ ꯚꯦꯟ ꯈꯥꯝꯂꯝꯗꯕꯗꯣ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯝꯕꯤꯒꯤ ꯃꯄꯥꯟ ꯑꯃꯗ ꯑꯁꯣꯛꯄ ꯅꯪꯗꯨꯅ ꯃꯗꯨꯅ ꯊꯣꯛꯈꯤꯕ ꯃꯤ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯥꯛꯄꯤ ꯁꯦꯟꯕꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯤꯠꯅ ꯎꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯥꯀꯣꯡꯅ ꯇꯥꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯉꯥꯛꯄꯤ ꯁꯦꯟꯕꯤ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤ ꯑꯩꯕꯨ ꯀꯟꯕꯤ ꯍꯥꯏꯕꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯦꯁꯇꯤꯃꯣꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯈꯪꯕ ꯉꯝꯖꯈꯤ ꯃꯗꯨꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯍꯔꯥꯎꯖꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯆꯃꯝꯅꯕ ꯆꯔꯥꯡꯅꯕ ꯑꯃꯁꯨꯡ ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯤꯕ ꯊꯥꯖꯕꯗꯣ ꯊꯕꯛꯇ ꯑꯣꯟꯊꯣꯛꯃꯤꯟꯅꯁꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯆꯪꯖꯕꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯥꯒꯠꯆꯕ ꯃꯇꯝꯗ ꯊꯥꯖꯕ ꯑꯗꯨ ꯊꯝꯂꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯄꯤꯁꯤꯟꯃꯤꯟꯅꯁꯤ ꯑꯩꯒꯤ ꯑꯀꯤꯕ ꯑꯋꯥꯕ ꯆꯃꯝꯅꯕ ꯆꯔꯥꯡꯅꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯏꯁꯣꯔꯅ ꯊꯥꯡꯊꯕꯤꯕ ꯉꯝꯃꯤ ꯀꯣꯛꯄꯤꯕ ꯉꯝꯃꯤ ꯅꯨꯡꯁꯤꯠ ꯑꯗꯨ ꯅꯦꯝꯊꯍꯟꯈꯤꯕꯒꯨꯝꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯆꯔꯥꯡꯅꯕ ꯆꯃꯝꯅꯕ ꯑꯀꯤꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯅꯦꯝꯊꯍꯟꯕ ꯉꯝꯃꯤ ꯇꯨꯃꯤꯟꯅ ꯂꯩꯍꯟꯈꯤꯕ ꯉꯝꯃꯤ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯈꯤꯕ ꯉꯝꯕ ꯏꯁꯣꯔ ꯃꯍꯥꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯦꯗꯤꯌꯥꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯑꯀꯤꯕ ꯑꯃꯁꯨꯡ ꯆꯔꯥꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯥꯖꯕꯗꯣ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯆꯦꯠꯅ ꯊꯝꯕꯤꯔꯦ ꯍꯥꯏꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯅꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯣꯏꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇ ꯍꯥꯏꯖꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯁꯨ ꯅꯈꯣꯏꯅ ꯆꯤꯡꯅꯕ ꯇꯧꯗꯅ ꯊꯥꯖꯕ ꯂꯣꯏꯅꯅ ꯍꯥꯏꯖꯕꯤꯌꯨ ꯅꯍꯥꯛꯀꯤ ꯊꯥꯖꯕꯗ ꯊꯕꯛ ꯇꯧꯕ ꯊꯥꯖꯕ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯕꯣꯔꯗ ꯐꯪꯕꯤꯌꯨ ꯍꯥꯏꯗꯅ ꯈ꯭ꯔꯤꯁꯇꯒꯤ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯇꯦꯂꯞꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯕꯅꯤ ꯊꯧꯖꯥꯜꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ